ในมาหน้าได้เอามายุ่งยันเลยทางปลาเสียมไปเลยเลยดูให้ลูกสุก Cảm ơn ngô hoặc cho đồ, khoai nộp video, nộp video. Mà đi các mũ nộp video. Nupi kamu gitu ya, jadi mau di kisah masak pada pang doi ini nih, ya deh pak. Ayo deh pak. Melipang ada apa deh? Midi game 炸的，比这个用炸的，西班牙。 Hi Meow. Akhoi hayeng Janmashtami gi akhoi gi Krishna phamanabagi pham semi. Pitu chaga iga. Ado ina video se namaroi ge tawbane ba do. Kona memory ama oi honi aina hadi sembagi se. Ado na video se namini. Henge. Ah jai phajai. Kari na nak. Maya video namgani khangdamina upai leite. Takada memory ama oi na ba. Memory ama oi hona ba na semjabane ba lawjabane ba ko. Yung masang masi yung ngarang bi tara hujik pa video namni khandabani na asum lai ni sembagi ado hadi kona sem loraga video namamadi kaina kona pastai ra kani ba namhu re kaina yaroi ni jota phebi kona na tori me Jauh ni. eng minasi Binta, saya katakan ni tu kisi juga semana kocan ba. tu ai ne je tu ni tholi se ura ba haina asmai to ra ne lang ani de smai ki rasi adon da su ki rasi अच्छा जाए, कब के पिरो. mama wa kai Kau jangan lakukan mau ni. go bo jam na phang na ba wa ka bagi Kau nak kau ni? li me am khoi gi lo selak tore chena matek ta mana lo balak paในมาหน้าได้เอามายุ่งยันเลย tanu puja gi phuri ni nangi lai gi ni Ado hau jigo jilau ni, pot cross tu agang ni yong hayang krishna jama lo hen do ni je chai phare se Hau jigo jilau, puno mau pulo lau. Karena hari tu sudah betul betul. finally me am loizare teng teng ne Phone tau lo khap ra je. singhasan hai Kita hanya kau di kanan. yam stray mo si sumaina light fitting to rakani decoration toni set khara hapchalaga nungthang da aduga thammani se phaman doine aduduga khoi myam jula di sema ngamje khoi jula semba gi idea to romani ba jula di sema ngamde di mo mai cha cha da ba jula sema to duduna jula haina ba sema to duduna sumaina magi phamung haidi phamna ba kano haina sembi ro simple da yamana hona jana aiga pitu chaga na aikhoi salore khoro so balai Kopi je, kilo ama dah kopi ni jadi. Aha, macam tong. Aha, ama tong tu. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯉꯁꯤꯗꯒꯤ ꯈꯣꯔꯁ ꯇꯧꯔꯤꯅꯣ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯗꯩꯗꯤ ꯗꯤꯟ ꯑꯃꯁꯨ ꯑꯗꯨꯝ ꯆꯠꯈꯤꯕ ꯈꯪꯍꯧꯔꯔꯣꯏ ꯑꯗꯨꯗꯩꯗꯤ ꯆꯔꯥ ꯍꯦꯟꯕꯅꯤꯅ ꯋꯥꯁꯨ ꯋꯥꯔꯅꯤ ꯑꯗꯨꯅ ꯈꯣꯔꯁꯇꯣ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯤꯁ ꯑꯣꯏꯅ ꯄꯨꯔꯥ ꯏꯔꯒ ꯑꯗꯨꯒ ꯈꯣꯔꯁ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯩ The next day. Good morning mayam amana thanna hogalaga aigi chanabani haidana tanna horoga thamamme numi thotringaida charadi kisu kaide haibadina ama hindumina duloraga ai luja thoga lai seba tawthoe aina lai seba tawtholaraga ai lei khare hekcharure abako horen gobinda ta chatoini adudugi katnabagi aduga sigasu katnabai do ai sina lasu he kwasi puraga law mandop ta chalasi hoji siga lere khoi ngasi kat kadaba hadi siga kalun doini bako do ay horen govinda dugidi khoi lere ko pura chatoini ni broccoli te ise se para tang class ni ge mando pe kana laite ai tom tani sa aina hojik tawbirage atari thengani ba mayam aine heru sem ge na la ine bako heru sem maga aduga loisalaga chatoini ba
ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯃꯝꯒꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯟꯗꯦ ꯑꯩ ꯔꯦꯗꯤ ꯑꯣꯏꯗꯦ ꯑꯗꯨꯝ ꯂꯨꯖ ꯂꯣꯏꯔꯒ ꯂꯥꯏꯖꯕꯥ ꯇꯧꯔꯒ ꯑꯗꯨꯒ ꯂꯩ ꯍꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯂꯥꯛꯑꯦꯁꯦ ꯑꯩꯁꯤꯒ ꯂꯥ ꯅꯨꯡꯕꯁꯦ ꯑꯩꯅ ꯍꯦꯛꯔꯒ ꯑꯗꯣ ꯀꯅꯥꯝ ꯋꯥꯏꯕꯨꯗꯤ ꯇꯩꯊꯣꯛꯑꯝꯃꯦ ꯃꯥꯟꯗꯣꯞꯁꯦ ꯀꯣ ꯏꯃꯥꯊ꯭ꯔꯥꯅꯤꯅ ꯑꯗꯣ ꯑꯩ ꯂꯥꯛꯑꯦ ꯑꯩꯅ ꯈꯔ ꯉꯜꯂ ꯃꯥꯜꯂꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯌꯥꯝ ꯇꯪꯀꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯩꯔꯨꯛꯁꯨ ꯍꯧꯖꯤꯛꯐꯥꯎ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤ ꯏꯠꯁ ꯑꯣꯀꯦ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕꯤꯔꯝꯃꯅꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯒꯣꯕꯤꯟꯗꯒꯤꯅꯤ ꯒꯣꯕꯤꯟꯗꯗꯤ ꯑꯀꯨꯞꯄ ꯆꯥꯏꯌꯦ ꯑꯍꯟ ꯑꯣꯏꯔꯦ ꯑꯩꯅ ꯑꯗꯨꯁꯨ ꯂꯩꯔꯦ ꯍꯩꯔꯨꯛꯁꯤꯡ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯦꯝꯒꯗꯕ ꯁꯦꯝꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯣꯏ ꯍꯥꯞꯆꯔꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯆꯠꯂꯦ ꯃꯌꯥꯝ ꯑꯩ ꯃꯥꯟꯗꯣꯞꯇꯒꯤ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯀꯨꯔꯥꯛ ꯑꯃ ꯀꯦꯜꯂꯝꯃꯦꯕꯀꯣ ꯀꯃꯥꯏꯅ ꯀꯦꯜꯂꯤꯅꯣ ꯈꯪꯗꯦ ꯒꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯁꯟꯒꯦ ꯇꯧꯔꯤ ꯑꯗꯣ ꯂꯣꯏꯁꯜꯂꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯗꯣ ꯑꯩ ꯑꯁꯤꯅ ꯏꯜꯂꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯐꯨꯔꯤꯠ ꯑꯃ ꯋꯥꯏꯠ ꯀꯂꯔꯒꯤ ꯂꯤꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨꯗꯣ ꯋꯥꯏꯠ ꯀꯂꯔꯒꯤꯗꯣ ꯆꯥꯔꯝꯗ꯭ꯔꯦ ꯑꯩꯁꯦ ꯐꯖꯅ ꯅꯣꯏꯊꯣꯛꯑꯝꯃ ꯃꯥꯜꯂꯦ ꯈꯪꯕ꯭ꯔꯥ ꯐꯖꯅ ꯆꯥꯔꯝꯗ꯭ꯔꯦ ꯑꯗꯨ ꯁꯤ ꯈꯛꯇ ꯉꯥꯏꯔꯝꯃꯦ ꯆꯥꯔꯝꯃꯦꯕ ꯔꯦꯗ ꯀꯂꯔꯗꯣ ꯃꯃꯥꯅ ꯆꯥꯅꯩꯌꯦ ꯃꯃꯥꯅ ꯁꯤ ꯂꯤꯠꯂꯣ ꯍꯥꯏꯗꯅ ꯂꯤꯠꯂꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯩꯅ ꯏꯜꯂꯤꯁꯤꯅ ꯁꯨꯔꯤꯒꯤꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯥꯕꯤꯕ ꯑꯩꯒꯤꯅꯦ ꯑꯩꯅ ꯑꯗꯨꯗꯨꯅ ꯑꯗꯣ ꯁꯤꯁꯦ ꯉꯁꯤꯗꯤ ꯗꯤꯟ ꯐꯕꯅꯤ나 ꯑꯗꯨꯅ ꯏꯜꯂꯒꯦ ꯍꯥꯏꯅꯀꯣ ꯁꯤꯝꯄꯜ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝ ꯃꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯑꯗꯨꯒ ꯂꯥꯛꯑꯒ ꯑꯗꯨꯒ ꯆꯠꯂꯅꯤ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯏꯃꯪ ꯃꯛꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯏꯍꯩ ꯍꯩꯅꯗꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯁꯨ ꯇꯥꯏꯌꯦꯕꯀꯣ ꯄꯨꯂꯤ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯛ ꯃꯛꯁꯟꯕ ꯂꯍꯥꯡꯉꯩ ꯀꯦꯕ ꯃꯦꯀꯞꯀ ꯉꯁꯤꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩ ꯏꯁꯥꯅ ꯑꯗꯣꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯂꯥꯏ ꯈꯨꯔꯝꯃꯨꯔꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯂꯥꯛꯑꯅꯤ ꯑꯗꯣ ꯆꯠꯄꯗ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯑꯗꯣ ꯑꯩꯁꯨ ꯐꯥꯔꯁ ꯇꯥꯏꯝ ꯆꯠꯆꯕꯅꯤꯅ ꯒꯣꯕꯤꯟꯗꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯆꯠꯂꯝꯃꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤꯅꯀꯣ ꯑꯗꯨꯗꯨꯅ ꯖꯟꯃꯥꯁꯇꯃꯤꯗ ꯒꯣꯕꯤꯟꯗ ꯈꯨꯔꯨꯝꯕ ꯆꯠꯄꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯒꯣꯕꯤꯟꯗꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯀꯜꯂꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯉꯣꯟꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯤꯔꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯅ ꯊꯥꯖꯅꯕ ꯑꯃ ꯂꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯩꯗꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡ ꯈꯔꯒꯅꯦ ꯑꯗꯨ ꯆꯠꯂꯤꯅꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯗꯤ ꯑꯃꯐꯥꯎꯁꯨ ꯂꯩꯅꯗ꯭ꯔꯦ ꯃꯥꯏ ꯊꯕꯛ ꯆꯪꯅꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅꯤ ꯈꯛꯀ ꯑꯗꯣ ꯑꯩꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯑꯩꯒꯤꯗꯤ ꯕꯦꯁ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯃꯣꯏꯒ ꯑꯗꯨꯝ ꯚꯦꯟ ꯑꯃ ꯔꯤꯖꯥꯞ ꯇꯧꯔꯒ ꯑꯩꯈꯣই ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯆꯠꯂꯁꯤ ꯑꯩꯁꯦ ꯌꯦꯡꯉꯤꯅꯤ ꯁꯤꯗ ꯂꯣꯟꯊꯔꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯧꯔꯦ ꯂꯩꯔꯦ ꯃꯃꯥꯡꯅ ꯇꯧꯒꯦ ꯑꯩꯗꯤ ꯈꯔ ꯑꯣꯒꯜꯂꯤꯗꯅ ꯑꯗꯨꯅ ꯑꯩ ꯃꯃꯥꯡꯗ ꯇꯧꯒꯦ ꯑꯩꯒ ꯑꯩ ꯏꯅꯥꯎꯄꯥꯒ ꯑꯩꯉꯣꯟꯅꯦ ꯏꯅꯥꯎꯕ ꯏꯇꯥꯏ ꯌꯥꯝ ꯊꯥꯎ ꯍꯥꯟꯕꯒꯤ ꯂꯦꯞꯄꯤ ꯑꯩꯁꯦ ꯅꯣꯏꯕꯅ ꯂꯣꯏꯔꯦ ꯀꯩꯅꯣꯅꯦ ꯆꯟꯗꯣꯟ ꯆꯥꯎꯔꯤ ꯑꯁ ꯑꯩꯈꯣꯏ ꯏꯁꯥꯕꯤ ꯀꯨꯅꯥꯏ ꯅꯪ ꯀꯣꯛ ꯑꯝꯇ ꯍꯟꯗꯧꯅꯦ ꯅꯥꯎꯆꯧ ꯑꯗꯨꯒꯤ ꯍꯦꯜꯂꯒ ꯍꯣꯏ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯌꯥꯎꯒꯗꯕꯗꯨ ꯌꯥꯕ꯭ꯔꯥ ꯏꯆꯥꯎ ꯀꯩꯀꯩ ꯕꯣꯔ ꯅꯤꯔꯛꯇꯣꯏꯅꯣ ꯑꯩꯒꯤꯗꯣ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯌꯨ ꯂꯣꯏꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯂꯩꯕ꯭ꯔꯣ ꯅꯣꯏꯗ ꯍꯥꯏꯗꯣꯛꯀꯗ꯭ꯔꯣ ꯑꯩ ꯅꯪ ꯂꯩꯇꯦ ꯌꯥꯝ ꯇꯧꯗꯥꯏ ꯍꯧꯖꯤꯛꯅ ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯏꯔꯤꯗꯣ ꯀꯩꯗꯤ ꯀꯁꯥꯟꯇꯤ ꯍꯥꯏ ꯋꯥꯂꯥꯡꯏꯀꯣ ꯌꯥꯝ ꯐꯩꯅꯦ ꯂꯝꯕꯤ ꯆꯥꯕ ꯆꯤꯡꯕꯤꯁꯦ ꯑꯩꯅ ꯇꯞꯄ ꯃꯥꯡꯁꯨ ꯆꯤꯡꯉꯨꯅꯦ ꯀꯩꯅꯣ ꯀꯩ ꯅꯝꯃꯤꯅꯣ ꯑꯩꯈꯣꯏꯔꯣꯝꯗ ꯅꯝꯃꯛ ꯐꯖꯅ ꯆꯀꯥꯅꯕ ꯍꯧꯗꯣꯡ ꯂꯩꯈꯔꯦ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯃꯣꯏ ꯀꯩꯅꯣ ꯀꯥꯡꯕꯨꯅꯤ ꯌꯥꯔꯦ ꯊꯦꯡꯉꯦ ꯆꯔꯥꯏꯟꯕ ꯀꯥꯡꯕꯨꯅꯤ ꯆꯔꯥꯏꯟꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯁꯦ ꯑꯁꯤꯅ ꯊꯧꯔꯥꯅꯤ ꯃꯀꯣꯛ ꯊꯧꯔꯥꯅꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯅꯨꯡꯗ ꯏꯁꯦ ꯈꯔ ꯆꯪꯉꯨ ꯌꯦꯡꯒꯦ ꯈꯔ ꯆꯪꯉꯨ ꯊꯧꯔꯥꯅꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯡꯁꯦ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯀꯩꯅꯣ ꯕꯣꯀꯣꯔ ꯁꯦꯝꯃꯤꯁꯤꯕꯣ ꯅꯨꯃꯤꯠ 4ꯅꯤ ꯃꯃꯥꯡꯗꯤ ꯆꯔꯥ ꯍꯦꯜꯂꯤ ꯕꯣꯀꯤꯡ ꯑꯁꯤꯅ ꯗ꯭ꯔꯥꯏꯚꯔꯅꯤ ꯈꯤꯇꯪ ꯆꯥꯎꯒꯦ ꯑꯁꯤꯅ ꯍꯞꯇꯥ ꯃꯃꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜ ꯂꯩꯔꯤꯅꯤ ꯑꯗꯨꯅꯤ ꯃꯁꯥ ꯅꯣꯏꯈꯠꯂꯤꯁꯦ मोबाइल छिगल हफ्ता ममांगदगी अमतंग नो खोई नोपिरो मनी कामु नोपिरो मनी कामु नोपिरो ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯩꯔꯨꯛ ꯂꯩꯈꯤꯒꯦ ꯑꯗ ꯍꯩꯅꯤꯡ ꯂꯩ ꯍꯩꯅꯤꯡꯒ ꯑꯍꯨꯝ ꯅꯪ ꯍꯩꯅꯤꯡ ꯀꯥꯏ चलो आधे आओ कितना है भैया बोला ये क्या है चंपा हाँ संग्रे की थरो फंगईबा ꯑꯩ ꯍꯥꯏꯗꯨꯅ ꯑꯩ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯅ कायदे हे लेरो ꯑꯩꯈꯣꯏ ꯄꯨꯈꯤꯗꯦ फिदा कमाय तुमने कुमने रहे हिरो ꯑꯩꯈꯣꯏ ꯄꯥꯎ ꯀꯨꯝꯍꯜꯂꯤꯅꯤ ꯅꯪ ꯀ꯭ꯋꯥ ꯀꯨꯝꯍꯜꯂꯨ ꯍꯥꯏꯅꯦ
네네. 애플. 누비야 그거 lấy gì đó? Là bồ. Cảm ơn anh. Này này siga ni lawan. Đây cái đây lâu. Khơi lấy lưới bật khơi em sẽ hết mà lưới bật nó rồi. Cái đi ai thua cái bây giờ à? Ra hả bông? À con này ra chút đồ cái này. Thật đó cái này quăng ở here cái dùng này. Ang hang giờ lấy here lấy nha. Dinia sekolah. Thì nó ngại chết tung nhỉ? Cái gì? Đưa sẽ để đưa vào. Ra bông. Khơi ang hang thì cái ông khơi chơi lại. Mày sợ lấy cái gì? Cái gì à? Sipai na. Sipai na hang na sang này churu. Very good. Mà nung dầu rồi yang là cái. This is it for you guys. Mình cậu có phải mày. Giờ lại gì mình lại gì mà Kissinvira. This is Sapri photo shooter and this is photo poser. Sapri. Yeah, this is Indian guys. Lot of money, lot of iPhone. And then, what are you doing? Chụp những ngày nữa. Tôi mayam akoy hauji ga hayu kan na se ni akoy mayam jangdana pop up tong na se ne doi. Nang smooth chat ya lah. Ayo, daning bana ware. Hoi. Akoy hayu xem bao giờ đây. Miếng lấy cái lối bật tên lôi rồi mấy. Đối với hồi lại khuôn cái tôi nhớ mi giảm bẩn nè, mỗi hàng khuôn thôi ấy là sao khuôn cái này, đó mỗi cái hồi gọt ra hàng cái gì tụi cái gọt ra đó hàng cái xuân rồi nhé bà. Đó mà mình cái quan hệ đó xuân đó âm âm đó nó lối xuân rồi đấy, rồi last á ấy xuân rồi mi mắm. Yang minus makatawa video. So mayam ay mo fajana mayam po na makhuram tholoy thokraga ina last ta chaning ta na fajana ninja ta na igi aning po na mathungan biro hadana fajana tauna ay Govinda da fajana ningda na khuram jare fajana solan bire ay gana su fajana son bire igi ado asiga khuram muraga wakhal je pra fresh hoy bu moina hadine yang bu moina tawi khambra khuram thuraga to yamna din ngai re mayam video je lâu na ne hamai nau ru ba mana wari sanarami ba kamai sane hai to myam tau khambra khoi di phat khoi ma jai khoi di chon da su jai khoi di khoi direct connect ni nupi kang u gi di ai di moi di krishna ma sak pha ja phang doi mi ne ya de ba ai ho di ma mani pan da da khoi da
ꯁꯤꯅ ꯔꯥꯙꯥ ꯐꯪꯗꯣꯏꯕ ꯍꯥ ꯐꯣꯟꯗꯤ ꯐꯦꯡꯉꯝꯗꯣꯏꯔ ꯀꯩꯅꯣ ꯐꯦꯡꯉꯝꯃꯔꯣꯏ ꯆꯥꯕ ꯌꯥꯏꯅ ꯀꯩꯒꯤ ꯆꯥꯕꯅꯣ ꯑꯥꯒꯤ ꯄꯨꯀꯣ ꯍꯩꯔꯨꯛ ꯑꯥꯗꯁꯨ ꯈꯔ ꯄꯤꯅꯕ ꯍꯥ ꯆꯠꯂꯦ ꯕꯦꯒꯝꯗ ꯃꯣꯏ ꯈꯥꯏꯗꯣꯛꯎꯕ ꯃꯣꯏ ꯂꯣꯏꯁꯟꯕꯒꯤ ꯃꯑꯣꯡ ꯈꯔ ꯅꯝꯕꯤꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯨꯔꯨꯝ ꯂꯣꯏꯅ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯊꯣꯛꯂꯛꯑꯒꯅꯦ ꯒꯥꯔꯤ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯒꯥꯔꯤꯗꯣ ꯂꯩꯔꯝꯗꯗꯅ ꯃꯥꯗꯤ ꯑꯥ ꯁꯣꯝꯗ ꯆꯠꯈꯤꯕꯖꯥꯠꯅꯦ ꯑꯗꯣ ꯉꯥꯏꯅꯗꯅ ꯄꯨꯡꯈꯥꯏꯃꯨꯛ ꯍꯦꯟꯅ ꯉꯥꯏ ꯐꯣꯇꯣ ꯀꯥꯞꯅꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯋꯥꯅ ꯐꯝꯅꯔꯤ ꯌꯦꯡꯉꯣ ꯀꯅꯥ ꯕꯣꯔꯥ ꯐꯝꯕ ꯑꯣꯏꯕ ꯃꯥꯜꯂꯦ ꯅꯨꯡꯊꯤꯜ ꯃꯇꯝꯗ 이신 짜이장대. 미디 게임 짜대 비도 게임 짜대. 시범 튀리니 나만 아이 했네 얘도마이나. ꯑꯉꯝ ꯃꯤꯅꯤꯗꯅ ꯃꯌꯥꯝ ꯑꯣꯈꯥ ꯀꯨꯏꯅ ꯉꯥꯏꯔ ꯃꯇꯨꯡꯗ ꯒꯥꯔꯤꯁꯦ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯡꯉꯒ ꯆꯠꯂꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯟꯈꯤꯕꯗ ꯂꯛꯈꯤꯄꯨꯔ ꯁꯣꯝ ꯁꯥꯏꯗꯇꯒꯤ ꯍꯜꯂꯦꯕ ꯉꯁꯤ ꯁꯪꯒꯣꯜꯁꯦꯟꯁꯨ ꯑꯣꯏꯕꯅꯤꯅ ꯁꯪꯒꯣꯜꯁꯦꯟ ꯕꯖꯥꯔꯅꯤꯅꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯀꯠꯄꯒꯤ ꯍꯥꯏꯗꯤ ꯐꯤ ꯂꯥꯏꯒꯤ ꯐꯤꯅꯦ ꯂꯩꯈꯤꯗꯣꯏꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯁꯣꯝ ꯁꯥꯏꯗꯇꯒꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤ ꯁꯣꯔꯠꯀꯠ ꯑꯗꯨꯝ ꯄꯂꯥꯔꯕꯣꯟ ꯐꯥꯎꯐꯝꯗꯣ ꯑꯗꯨꯗꯒꯤ ꯁꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯂꯥꯛꯑꯒ ꯕꯥꯁꯀꯥꯟꯗꯤ ꯌꯧꯔꯦ ꯕꯥꯁꯀꯥꯟꯗꯤ ꯌꯧꯔꯒ ꯕꯥꯁꯀꯥꯟꯗꯤꯗꯒꯤ ꯑꯥꯗꯒꯤ ꯍꯩꯔꯨꯛ ꯂꯩꯔꯛꯀꯗꯣ ꯍꯩꯔꯨꯛꯇꯣ ꯃꯊꯣꯡ ꯆꯥꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯕꯥꯁꯀꯥꯟꯗꯤꯗ ꯑꯣꯏꯅ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯕꯥꯁꯀꯥꯟꯗꯤꯗ ꯍꯩꯔꯨꯛ ꯂꯩꯕꯒꯤ ꯉꯥꯏꯍꯥꯛ ꯀꯨꯝꯊꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏ ꯍꯩꯔꯨꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯌꯧꯀꯨꯝ ꯍꯩꯔꯨꯛ ꯂꯩꯔꯤ ꯂꯐꯣꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯩꯔꯨꯛ ꯂꯩꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯆꯠꯂꯦꯕ ꯑꯗꯨꯒꯤ ꯃꯈꯥ ꯚꯤꯗꯤꯑꯣ ꯑꯩ ꯅꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯗꯥꯏꯔꯦꯛ ꯃꯥꯟꯗꯣꯞꯇ ꯆꯠꯂꯦ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯃꯥꯟꯗꯣꯞꯇ ꯍꯥꯏꯒꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯒ ꯍꯜꯂꯛꯏꯅꯤ ꯉꯁꯥꯏ ꯆꯠꯄꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯉꯣ ꯑꯩ ꯁꯥꯕꯅ ꯁꯤꯗꯣꯔꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯁꯥꯃꯟꯗꯅ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯒ ꯁꯟꯙꯥꯋꯥꯏꯔꯝꯗ ꯑꯃꯨꯛ ꯆꯠꯀꯦ ꯋꯥꯏ ꯁꯥꯊꯤꯅ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯅ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯕꯥꯏ